ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗ ꯑꯣꯏꯈꯤ ꯃꯌꯥꯝꯗꯨ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯀꯣꯔꯤꯛ ꯀꯣꯏꯅ ꯆꯥ ꯊꯛꯅꯕꯒꯤ ꯐꯝꯂꯤ. ꯁ꯭ꯌꯥꯝꯒ ꯊꯧꯕꯒꯗꯤ ꯌꯥꯎꯗꯦ. ꯁꯅꯥꯔꯩꯅ "ꯑꯇꯣꯝꯕ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯑꯃꯗꯤ ꯃꯆꯤꯟ ꯃꯨꯛꯄꯥꯎꯒꯤ ꯐꯅꯅꯕꯅꯤꯅꯦ." "ꯏꯃꯥ, ꯋꯥꯐꯝꯗ ꯂꯤꯛꯂꯩꯅ ꯇꯔꯩ ꯇꯔꯩ ꯍꯦꯛꯇ ꯌꯥꯔꯣꯏ. ꯏꯃꯥ ꯍꯣꯏꯅ ꯑꯄꯥꯝꯕꯗꯣ ꯃꯗꯨ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ. ꯃꯤꯒꯤꯁꯨ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯩꯖꯔꯝꯒꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ. ꯑꯩꯅ ꯅꯝꯍꯥꯗꯨꯅ ꯇꯧꯔꯒꯅꯦ ꯃꯗꯨ ꯄꯨꯝꯕꯗꯣ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯏꯕꯦꯝꯃ ꯂꯤꯛꯂꯥꯏꯒꯁꯨ ꯑꯩ ꯇꯞꯅ ꯋꯥꯔꯤ ꯁꯥꯒꯦ. ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ." "ꯏꯃꯥ, ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯈꯔ ꯇꯝꯅ ꯈꯟꯅꯁꯤ." ꯂꯤꯛꯂꯥꯏꯒ ꯊꯣꯏꯕꯒꯁꯨ ꯀꯨꯝꯊꯔꯦ. "ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯐꯝꯃꯨ ꯐꯝꯃꯨ." ꯅꯥꯀꯜꯒꯤ ꯁꯣꯐꯥ ꯑꯁꯥꯡꯕ ꯑꯗꯨꯗ ꯑꯅꯤꯗꯨ ꯄꯨꯟꯅ ꯐꯝꯃꯤ. ꯁꯅꯥꯔꯩ ꯊꯣꯏꯕꯗꯣ ꯑꯣꯟꯁꯤꯜꯂꯒ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕꯗꯣ ꯑꯗꯨꯅ ꯅꯪ ꯇꯥꯃꯣ ꯄꯨꯔꯦꯟꯒ ꯄꯨꯟꯅ ꯈꯟꯅꯔꯣ. ꯅꯪ ꯇꯥꯃꯣꯅ ꯈꯔ ꯆꯦꯟ ꯆꯣꯡꯉꯒ ꯌꯥꯅꯕ ꯃꯔꯥꯏꯅ ꯁꯤꯟꯖꯁꯅꯤꯗ. ꯅꯪꯕꯨ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯒꯦꯅꯦ?" "ꯏꯃꯥ, ꯑꯩꯒꯤꯗꯤ ꯏꯃꯥ ꯍꯣꯏ ꯇꯥꯃꯣ ꯍꯣꯏꯅ ꯁꯤꯅ ꯐꯔꯅꯤꯅ ꯁꯤꯟꯕꯤꯕ ꯃꯐꯝꯗꯣ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯌꯥꯖꯔꯦ." "ꯅꯆꯤꯟ ꯅꯨꯄꯥ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯇꯨꯀꯥ-ꯇꯨꯀꯤ ꯀꯔꯤꯝꯇ ꯊꯤꯗꯦ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯌꯥꯝꯅ ꯐꯩ. ꯏꯍꯩ ꯇꯝꯕ ꯃꯇꯝꯗꯅꯦ ꯑꯗꯨꯗ ꯇꯝꯅꯤꯡꯉꯤ ꯑꯗꯥꯗ ꯇꯝꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯔꯩ ꯇꯧꯕꯗꯣ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ. ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯌꯦꯡꯉꯣꯏ, ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯦ ꯇꯠꯅꯕ ꯌꯥꯕ ꯅꯠꯇꯦ. ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯅꯠꯇꯕ ꯑꯃꯠꯇꯅ ꯍꯥꯏꯕ ꯋꯥ ꯇꯥꯕ ꯌꯥꯗꯦ. ꯀꯜꯂꯛꯄ ꯀꯟꯖꯥꯎꯕ ꯌꯥꯝꯃꯤꯀꯣ ꯏꯆꯥꯁꯥ." "ꯍꯣꯏ ꯏꯃꯥ." "ꯊꯛꯎ ꯊꯛꯎ, ꯆꯥꯗꯨ ꯊꯛꯎ." ꯇꯣꯝꯕꯗ ꯊꯣꯛꯂꯛꯏ. "ꯃꯁꯦ, ꯅꯨꯃꯤꯗꯥꯡ ꯏꯟꯁꯥꯡꯁꯤꯗꯤ ꯀꯩꯗꯧꯁꯤꯒꯦ?" "ꯏꯕꯨꯡꯉꯣꯒ ꯏꯕꯦꯝꯃꯒꯁꯤ ꯑꯍꯥꯎꯕ ꯑꯃꯠꯇ ꯄꯤꯖꯗ꯭ꯔꯤ. ꯉꯥ ꯑꯣꯏꯅ ꯇꯧꯔꯁꯤꯗꯅ ꯉꯁꯤꯗꯤ." "ꯊꯣꯏꯕ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕꯅ ꯐꯠꯇ꯭ꯔꯅꯦ. ꯅꯪꯕꯨ ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯅꯦ?" "ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯏꯗ ꯇꯥꯇꯣꯝꯕ." ꯄꯨꯔꯦꯟꯅ ꯈꯨꯝꯂꯛꯏ. "ꯇꯥꯇꯣꯝꯕꯅ ꯆꯥꯅꯤꯡꯉꯒ ꯑꯉꯥꯡꯗ ꯑꯃꯨꯛ ꯊꯪꯖꯤꯜꯂꯤꯕ." ꯇꯣꯝꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ. "ꯁꯨꯝ ꯃꯈꯣꯡꯗꯣ ꯀꯕꯛ ꯀꯕꯛ ꯆꯤꯛꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ." "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯅꯈꯣꯏꯒꯤꯅ ꯀꯔꯤꯅꯣ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛ ꯇꯧꯔꯣ. ꯑꯩꯈꯣꯏꯒꯤꯅꯅꯦ ꯉꯥ ꯍꯦꯛ ꯇꯧꯔꯒꯦ." ꯇꯣꯝꯕ ꯑꯔꯨꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯩꯈꯣꯏ ꯃꯦꯝ ꯑꯔꯨꯕꯤꯕꯨ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯍꯥ ꯍꯥ ꯀꯥꯝꯕꯤꯗꯨꯒ ꯉꯥꯗꯨꯒ ꯀꯔꯝꯕꯅ ꯄꯥꯝꯒꯦꯅꯦ?" "ꯍꯣꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯌꯥꯗ ꯌꯥꯖꯩꯌꯦ." "ꯍꯣꯔꯦꯟ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯆꯪꯉꯛꯑꯒ, 'ꯇꯥꯇꯣꯝꯕ, ꯑꯩꯒꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯇ ꯈꯔ ꯈꯥꯛꯎ' ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯧꯕ ꯑꯣꯏꯔꯝꯒꯅꯤꯗ." ꯑꯔꯨꯕꯤꯗꯨ ꯄꯩꯔꯒ, "ꯇꯥꯇꯣꯝꯕ, ꯉꯁꯤ ꯅꯪ ꯑꯩꯒꯤ ꯀꯤꯟ ꯆꯥꯅꯤꯀꯣ?" ꯃꯌꯥꯝꯗ ꯂꯣꯏꯅ ꯅꯣꯛꯏ. ꯄꯨꯔꯦꯟꯅ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯜꯂꯒ, "ꯂꯤꯛꯂꯥꯏ, ꯅꯪ ꯉꯥꯅꯨ ꯆꯥꯕ ꯅꯠꯇ꯭ꯔꯣ?" "ꯆꯥꯗꯦ ꯁꯥꯔ." "ꯑꯣ, ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯔꯣ. ꯊꯣꯏꯕ, ꯍꯣꯔꯦꯟꯗꯤ ꯐꯖꯅ ꯏꯊꯔꯁꯤꯅꯦ." ꯊꯣꯏꯕꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ. ꯖꯨꯂꯤꯅ ꯍꯥꯏꯖꯤꯟꯕꯒ ꯀꯩꯒ ꯑꯋꯣꯏ ꯇꯥꯅ ꯂꯦꯕꯤꯅꯥꯒ ꯏꯂꯤꯒꯗꯣ ꯊꯣꯏꯕꯒꯤ ꯃꯟꯗꯣꯝꯆꯥ ꯃꯤꯈꯨꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ. ꯀꯣꯟꯊꯣꯡꯗꯒꯤ ꯑꯅꯤꯗꯨ ꯏꯟꯅ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ. ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯕꯗꯨꯗꯗꯤ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯂꯤꯅ ꯑꯣꯏꯅ ꯀꯧꯔꯛꯏ. "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯃꯤꯈꯨꯕꯤꯗꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ. ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ, "ꯀꯅꯥ? ꯀꯔꯤ ꯍꯪꯒꯗꯧꯕ?" "ꯏꯅꯝꯆꯥ, ꯁꯤꯕꯨ ꯊꯣꯏꯕ ꯍꯣꯏꯒꯤ..." ꯃꯤꯈꯨꯕꯤꯗꯨ ꯈꯖꯤꯛ ꯄꯩꯔꯞ ꯇꯧꯅ, "ꯀꯔꯤꯃꯨꯛ ꯇꯧꯔꯝꯃꯤ ꯏꯕꯦꯝꯃ? ꯃꯗꯨꯒꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯀꯔꯤꯅꯣꯏꯗ ꯅꯣꯏꯗꯒꯤ ꯀꯔꯤ ꯍꯨꯔꯥꯜꯂꯝꯃꯒꯦ? ꯀꯔꯤ ꯂꯧꯈ꯭ꯔꯒꯦ?" "ꯇꯧꯅꯤ ꯇꯧꯅꯤ. ꯃꯗꯨꯒꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯣ ꯃꯥꯗ ꯅꯠꯇꯦ, ꯃꯆꯦꯗꯨꯁꯨꯅꯤ. ꯉꯝꯕꯅꯤꯀꯣ, ꯉꯝꯈ꯭ꯔꯖꯥꯅꯤ." ꯃꯤꯈꯨꯕꯤꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯦꯗ꯭ꯔꯣꯡ ꯄꯦꯗ꯭ꯔꯣꯡ ꯄꯉꯥꯡꯗ ꯉꯥꯡꯉꯤ. ꯃꯤꯈꯨꯕꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯏꯂꯤꯒ ꯗꯦꯕꯤꯅꯥꯒꯗꯣ ꯐꯠ ꯐꯠ ꯌꯦꯡꯂꯤ. "ꯏꯅꯝꯆꯥ, ꯊꯣꯏꯕꯕꯨ ꯂꯩꯇꯕ꯭ꯔꯣ?" "ꯂꯩꯇꯦ ꯂꯩꯇꯦ. ꯍꯨꯔꯥꯟꯕꯤ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯑꯩꯅꯅꯦ ꯌꯨꯝꯁꯤꯗꯒꯤ តាꯟꯊꯣꯛꯈꯤꯕ ꯀꯨꯏꯔꯦ. ꯅꯠꯇꯦ, ꯃꯗꯨꯒꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯨꯅ ꯏꯕꯦꯝꯃ ꯈꯣꯏꯗꯒꯤ ꯀꯔꯤ ꯇꯥꯠ ꯇꯧꯔꯒ ꯀꯔꯤ ꯄꯣꯠ ꯑꯃꯨꯛ ꯂꯧꯈ꯭ꯔꯒꯦ?" "ꯀꯩꯝꯇ ꯂꯧꯈꯤꯕ ꯂꯩꯇꯦꯗ. ꯁꯨꯝ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯄꯅꯤ. ꯑꯗꯣ ꯏꯅdomꯆꯥ, ꯊꯣꯏꯕꯕꯨ ꯀꯗꯥꯏꯗ ꯂꯩꯈꯤꯒꯦ?" "ꯈꯪꯖꯗꯦ ꯑꯩꯈꯣꯏꯒ. ꯇꯧꯕ ꯉꯝꯕ ꯃꯆꯤꯟ ꯃꯧꯄꯥꯅꯤ ꯏꯕꯦꯝꯃ. ꯃꯆꯦꯗꯣ ꯂꯤꯆꯦꯜ ꯍꯣꯇꯦꯜꯗ ꯊꯕꯛ ꯇꯧꯔꯝꯕꯅꯤ. ꯍꯣꯇꯦꯜꯗꯨꯒꯤ ꯃꯄꯨ ꯄꯨꯔꯦꯟ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ. ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ. ꯅꯞꯁꯤꯟ ꯈꯣꯏꯖꯤꯟꯕ ꯍꯩꯈ꯭ꯔꯕ." ꯏꯂꯤꯒ ꯗꯦꯕꯤꯅꯥꯒꯗꯣ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯃꯤꯈꯨꯕꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ. ꯑꯗꯨꯅ ꯏꯂꯤꯅ ꯇꯦꯟꯁꯤꯟꯅ ꯈꯨꯝꯂꯛꯏ. "ꯑꯗꯨꯗꯤ ꯏꯅdomꯆꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯏꯕꯦꯝꯃ, ꯆꯠꯂꯨ." ꯑꯅꯤꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ.
Ilina. Kay mandum chana hojikidaba. Kay wangang sangangnaba mana ngangi mayamdaba. Adune haise wangang khudingi lamja sarana magi matawduda leiba nungaitadan chatpa oiramgani. Pura bet nupini aidi ahanbani sumaina phattabaga thengnabase. Kibu kijai bema leiminabadaga nungaigadaba mi nate pura hingchabeni. Hingchabi ki wari tokhrose hojik ibani kadaida thiruse hainu. Pureno haigituda leiramgadrane makoini chapminaki hai nangna haidaine. Chapminaki adubudi adudi moida leirambasu yai hojik hingchabidunasu leiramganina hairappanina. Chalaga hanguse hairo. Akhoi chena magi phone se sungsoi soidana pirama haiba adugini. Oi leibra yengorse adudi. Ani do awai ta khai Pureno haigi mayumda lai. Tumbaigi laibakse cha khara thong gari khara cham adum sumain tawdana loira tawrabanine. Gari chamlibado haifet leplaga matomta pendana sonjai tombado. Nati chahi nipu henjalaklaba yankai suruktaba sibhawba hojik phawba nupi amata nungsi pami haideba. Nati aigi saksibu kayamuk yamna thirage haibanida. Tusingai sibu nupiga phangaroidran. Oh Tomba nangi laibakse ontoknasu thikreda. Kainumta nupi macha amagi khonjelda hairakpani. Tombado mamai khajik laithoktuna yenglei. Devinaga Iliga leptuna leirami. Ibema sing kana hangadawba. Yumsibu dapuren hoigi. Mani bema kana wabirabano kari leire. Kaka sida thoiba kauba maga leibra machi amaga. Aina khalleba koi atombagadi chahi se khara khenarani haidana. Adugadi koi inau thoibagi oire. Lei akoi thoibagi khangna chanabu marupla. Oi mani kaka. Tombado masa khaktanabu maongda tapna soli. Mingau se phawdi pian khidre daiba. Kamai tawne. Ili hanjina amka so hangle. Ado kaka thoibabu leikhibra. Leibani. Ado akoi thoibaga hena marubori karambano. Devina di kaina lukthaduna laikre. Ilisu nokmi. Akhoi tasigini kaka. Nangidi marup leitribra ibema. Oi kaka aigidi leitri. Tombada nokmi tawraga yam interesting oiba maongda wari gatu sare. Hey, aisu pakhangni ne. Haujikangi noigi pakhang machanaga noi kaka hoidagi henba natene. Koinu na haisibu kaka. Kaka su pakhang oire. Ahidi angangani hongaleiramdo kamali. Nate bema pungseng ni khoi punsi sida nupi amukta phawba koirakri hojikan matam sidadi noi kaka muk thamoi sengba hani sunadi phangoi ko Ilisu tadana haire hoida hojiki matam dadi masak thirasu kaka ne hena phareda ibema gi wata sidi wakal gase khangnong thorei he law mangol sida kakalaga phamulo leithoiba kokthorake ko Devinaga Iligado mangol ge sofa do da phamthai Tombana imungda changkibaga Devina na haire. Kaino nangna hanuba sida ngangi mayamduba. Kaibu nungaitra. Nungaini nang maina phasaki sani ko. Pharui bema kaisu misum nungaini khaibani kaino. Thoiba se munglomdagi thogle. Ile noire udabu kuireda. Kuire. Aisida layedi noiriga maina khangiba. Oh masigi thamoida nangi thamoina ne khut khatlaga kawena koiti thiraga laini as wari gadi hairaga maso nakalgi sofa macha da phamthai Devina da taplapna wangang lai nangna buk yam phatte thoiba ai bu yam wahali asukoi ba matam sibo nangai ngonda kemta haibide saunu Devina aisiya da bumali bidagi pau khawungam khidabani adu wairesu Noijegi phone dagi nang wahai matang oiraga sairukpa yaina. Saunu se ayada tawbaniba. Devina mana pairiba khawdo thoibada pire. Silok. Kaino sibo. Horeni yengu nanga pau phongnadaba se ai nungai phamama khangde. Thoiba nupa noigi hongnabi mige waba thamoi masak khangdabanu tawganu. Devina na kayam wai haiba matai kanana khangdragasu aina di yamuna khangi. Aduna nangai gi ita se wahanganu ko.
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕꯁꯨ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯇꯦꯕꯜ ꯑꯗꯨꯗ ꯇ꯭ꯔꯦꯗꯨ ꯊꯝꯂꯒ ꯅꯣꯏ ꯀꯀꯥꯅ ꯂꯣꯟꯕ ꯆꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯔꯨ ꯑꯣꯏꯅ ꯏꯕꯦꯝꯕ ꯃꯔꯨꯞ ꯂꯩꯇꯕꯤ ꯅꯪꯅ ꯃꯔꯨꯅꯤꯀꯣ ꯏꯂꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯀꯀꯥꯅꯕꯨ ꯂꯣꯜꯂꯒꯗꯤ ꯏꯍꯥꯎꯗꯤ ꯍꯦꯛ ꯍꯥꯎꯔꯝꯗꯣꯏ ꯃꯥꯜꯂꯤ ꯑꯁ ꯏꯕꯦꯝꯃꯇꯅꯤꯍꯦ ꯅꯣꯏ ꯀꯀꯥꯕꯨ ꯊꯥꯒꯠꯂꯤꯁꯦ ꯋꯥꯈꯜꯒꯁꯦ ꯃꯣꯍꯣꯟ ꯃꯣꯍꯣꯟ ꯈꯜꯂꯤꯀꯣ ꯊꯛꯑꯣ ꯊꯛꯑꯣ ꯆꯥꯗꯣ ꯀꯀꯥꯁꯨ ꯒꯥꯔꯤꯁꯦ ꯑꯝꯇ ꯆꯥꯝꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯇꯣꯝꯕ ꯒꯥꯔꯤ ꯆꯥꯝꯅꯕ ꯀꯨꯝꯊꯈ꯭ꯔꯦ ꯏꯂꯤꯅ ꯑꯗꯨ ꯊꯣꯏꯕ ꯗꯥꯄꯨꯔꯦꯟ ꯍꯣꯏꯒ ꯅꯣꯏꯒꯁꯦ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ ꯀꯩꯝꯇ ꯊꯣꯛꯅꯗꯦꯗ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯤꯗ ꯋꯥꯔꯤ ꯈꯔ ꯂꯩꯈ꯭ꯔꯦ ꯏꯂꯤ ꯅꯣꯡꯃꯇꯪ ꯆꯥꯕꯗ ꯑꯩ ꯁꯣꯏꯗꯅ ꯂꯤꯒꯦ ꯑꯗꯨꯗꯤ ꯊꯣꯏꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯟꯅꯕ ꯇꯧꯔꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯇꯣꯝꯕꯅ ꯏꯕꯦꯝꯃ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯅꯣꯏꯕꯣ ꯍꯣꯏ ꯀꯀꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯀꯣꯏꯔꯛꯀꯦ ꯑꯗꯣ ꯅꯣꯏ ꯀꯀꯥꯁꯦ ꯏꯕꯦꯝꯃꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯇꯪꯗꯤ ꯄꯥꯝꯈ꯭ꯔꯦꯗ ꯃꯊꯪ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯀꯀꯥ ꯍꯧꯖꯤꯛꯇꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯌꯦ ꯊꯣꯏꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯇꯥꯇꯣꯝꯕꯒꯤ ꯆꯤꯟꯗ ꯈꯨꯝꯅꯤꯅ ꯈꯨꯝꯂꯤꯕ ꯏꯂꯤ ꯅꯪꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇ꯭ꯔꯦ ꯇꯣꯝꯕꯗꯨ ꯃꯤꯆꯤ ꯊꯛꯇ ꯈꯞꯆꯤꯜꯂꯒ ꯍꯣꯏ ꯊꯣꯏꯕ ꯅꯣꯏ ꯇꯥꯇꯣꯝꯕꯒꯤ ꯈꯪꯉꯦꯗꯅ ꯑꯗꯨꯗꯤ ꯀꯀꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯆꯠꯂꯨꯔꯣ ꯏꯕꯦꯝꯃ ꯑꯗꯣ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯑꯍꯣꯏ ꯀꯀꯥ ꯂꯥꯛꯀꯦ ꯗꯦꯕꯤꯅꯥꯗꯨ ꯇꯞꯂꯞ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯩꯁꯨ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯗꯦꯕꯤꯅꯥꯒ ꯏꯂꯤꯒ ꯆꯠꯈꯤꯕꯒ ꯊꯣꯏꯕꯁꯨ ꯆꯪꯂꯛꯏ ꯊꯣꯏꯕꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯇꯣꯝꯕꯅ ꯊꯣꯏꯕ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯀꯩ ꯍꯥꯏꯒꯦ ꯇꯥꯇꯣꯝꯕ ꯏꯅꯥꯎꯁꯨ ꯃꯣꯡꯍꯥꯗ ꯇꯥꯊꯣꯠ ꯇꯥꯊꯣꯠꯂꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯇꯧꯔꯝꯃꯤ ꯌꯥꯏ ꯑꯩꯅꯦ ꯍꯩꯁꯤꯅꯤꯀꯣ ꯑꯗꯣ ꯃꯃꯥꯟꯅꯕꯤꯗꯣ ꯑꯩꯒꯤ ꯍꯥꯏꯅꯕꯤꯔꯣꯗꯅ ꯏꯆꯝ ꯆꯝꯅ ꯈꯠꯂꯤꯒ ꯇꯧꯔꯗꯅ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯜꯂꯝꯃꯤꯅꯦ ꯊꯣꯏꯕꯗꯣ ꯇꯣꯝꯕꯒꯤ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨꯗ ꯅꯣꯛꯏ ꯍꯣꯏ ꯇꯥꯇꯣꯝꯕ ꯑꯩ ꯁꯣꯏꯗꯅ ꯇꯥꯇꯣꯝꯕꯒꯤ ꯌꯥꯅꯕ ꯍꯥꯏꯅꯕꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯁꯨ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯗꯤ ꯃꯣꯟꯗꯥ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗꯅꯤ ꯖꯨꯂꯤ ꯂꯦꯞꯂꯒ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯄꯨꯡ ꯌꯦꯡꯂꯤꯕꯗꯨ ꯌꯥꯝꯅ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯕ ꯃꯇꯧꯅꯤ ꯃꯥꯒꯤꯗꯨ ꯒꯦꯠ ꯂꯣꯝꯗꯒꯤ ꯗꯦꯕꯤꯅꯥꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯖꯨꯂꯤ ꯃꯆꯤꯟꯗꯨ ꯆꯤꯡꯗꯨꯅ ꯅꯣꯛꯏ ꯗꯦꯕꯤꯅꯥꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯆꯦ ꯊꯦꯡꯅꯔꯦ ꯏꯇꯞ ꯇꯞꯄ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯐꯣꯟꯗꯤ ꯄꯤꯔꯝꯃꯕꯣ ꯄꯤꯔꯝꯃꯤ ꯆꯦ ꯑꯗꯣ ꯃꯣꯏꯗꯣ ꯀꯩꯗꯧꯔꯕ ꯊꯣꯏꯕꯒ ꯃꯆꯦꯒꯗꯣ ꯗꯥꯄꯨꯔꯦꯟ ꯍꯣꯏꯗ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯩ ꯃꯔꯝꯒꯤ ꯃꯥꯅ ꯍꯥꯏꯕꯗꯗꯤ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯦꯅ ꯍꯥꯏ ꯃꯅꯨꯡꯗ ꯋꯥ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯆꯦ ꯃꯗꯨ ꯅꯪꯅ ꯂꯣꯏꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯩꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯑꯃꯅ ꯊꯣꯏꯕꯒꯤ ꯃꯆꯦ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯃꯆꯦꯗꯨꯒꯤ ꯃꯁꯛꯇꯣ ꯑꯩꯉꯣꯟꯗ ꯇꯥꯛꯎ ꯍꯥꯏꯗꯤ ꯊꯣꯏꯕꯅ ꯃꯆꯦꯒꯤ ꯐꯣꯇꯣꯗꯣ ꯊꯥꯍꯜꯂꯛꯄꯕꯨ ꯑꯣꯏꯔꯒꯁꯨ ꯍꯣꯏ ꯆꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯆꯦꯅ ꯊꯣꯏꯕꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯉꯤꯁꯤꯕꯣ ꯖꯨꯂꯤꯗꯨ ꯐꯤꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯪꯅ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯇꯧ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯐꯥꯎꯕ ꯏꯟꯗ꯭ꯔꯒꯗꯤ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯅꯥꯅꯁꯨ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯊꯣꯏꯕꯒ ꯊꯨꯡꯅꯕ ꯄꯥꯝꯂꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯗꯦꯕꯤꯅꯥ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯗꯦꯕꯤꯅꯥꯗꯨ ꯀꯨꯝꯊꯈ꯭ꯔꯦ ꯖꯨꯂꯤꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯀꯩꯅꯣ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯃꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯄꯨꯔꯦꯟ ꯑꯁꯨꯛ ꯅꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕꯁꯤꯅꯗꯤ ꯏꯆꯝ ꯆꯝꯕ ꯋꯥꯔꯤꯗꯤ ꯑꯣꯏꯔꯝꯂꯣꯏ ꯑꯩ ꯀꯨꯞꯅ ꯊꯤꯒꯠꯇꯕ ꯌꯥꯗꯦ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯖꯨꯂꯤꯒꯤ ꯀꯣꯛꯇ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯎ ꯗꯦꯕꯤꯅꯥꯒ ꯊꯣꯏꯕ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯕꯅꯤꯅ ꯊꯣꯏꯕꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯔꯗꯤ ꯈꯪꯕ ꯉꯝꯂꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯥ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯖꯨꯂꯤꯗꯨ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯍꯦꯝꯕꯕꯨ ꯀꯧꯔꯦ ꯍꯦꯝꯕ ꯍꯦꯝꯕ ꯏꯔꯩ ꯃꯗꯨ ꯊꯣꯛꯂꯛꯏ
ꯖꯨꯂꯤ ꯎꯕꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯥꯅꯩ꯫ ꯑꯃꯨꯔꯛ ꯑꯅꯤꯔꯛꯀꯨꯝꯕꯗꯤ ꯖꯨꯂꯤꯁꯤ ꯌꯨꯝꯁꯤꯗ ꯂꯥꯛꯈ꯭ꯔꯦ꯫ ꯀꯔꯤ ꯀꯔꯝꯕ ꯃꯤꯗꯥꯅꯣ ꯍꯥꯏꯕꯗꯤ ꯏꯔꯩꯃꯁꯨ ꯀꯕꯛ ꯁꯥꯕꯛꯇꯤ ꯈꯪꯏ꯫ ꯌꯥꯝꯅ ꯀꯨꯞꯅ ꯀꯥ ꯍꯦꯟꯅ ꯈꯪꯂꯨꯕꯗꯤ ꯅꯠꯇꯦ꯫ ꯍꯩꯃꯥ, ꯏꯕꯦꯝꯃ ꯖꯨꯂꯤ ꯅꯠꯇ꯭ꯔꯣ? ꯑꯧ ꯃꯥꯅꯦ ꯏꯃꯥ, ꯎꯗꯕ ꯀꯨꯏꯔꯦꯗ, ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ, ꯏꯃꯨꯡꯗ ꯆꯪꯁꯦ꯫ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯅꯪꯕꯨ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯂꯩꯒꯦꯅꯦ? ꯁꯨꯝ ꯂꯥꯛꯄꯅꯤ ꯏꯃꯥ, ꯍꯦꯝꯕꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯣ ꯍꯦꯝꯕꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯂꯩꯕꯅꯤ ꯂꯩꯕꯅꯤ, ꯑꯩ ꯀꯧꯊꯣꯔꯛꯀꯦꯀꯣ꯫ ꯏꯔꯩꯃꯅ ꯊꯣꯛꯈꯤꯕꯒ ꯖꯨꯂꯤꯗꯣ ꯑꯀꯣꯏꯕꯁꯤꯡꯗꯣ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗ ꯍꯦꯝꯕꯁꯨ ꯆꯪꯂꯛꯏ꯫ ꯍꯦꯝꯕꯒꯤ ꯑꯁꯣꯛꯄ ꯁꯛꯐꯝꯗꯨ ꯎꯔꯒ ꯖꯨꯂꯤꯅ ꯉꯛꯅ, ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯍꯦꯝꯕ? ꯅꯠꯇꯦ, ꯅꯃꯥꯏ ꯅꯃꯤꯠꯀꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯋꯥꯔꯤ ꯈꯔ ꯂꯩꯈ꯭ꯔꯦ ꯖꯨꯂꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯅꯪ ꯍꯟꯗꯛ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯦ ꯍꯥꯏꯔꯒ ꯑꯗꯨꯁꯨ ꯍꯥꯏꯗꯣꯔꯛꯑꯦ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯀꯩꯅꯣ? ꯍꯦꯝꯕ, ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯪꯅ ꯋꯥ ꯂꯣꯠꯂꯤꯗꯨꯕꯣ? ꯋꯥ ꯂꯣꯠꯄꯒꯤ ꯋꯥ ꯅꯠꯇꯦꯗ, ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯒꯦ꯫ ꯑꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤ, ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇꯁꯨ ꯍꯪꯒꯦ ꯈꯟꯕ꯫ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯁ꯭ꯀꯨꯜꯗ ꯊꯣꯏꯕ ꯀꯧꯕ ꯀ꯭ꯂꯥꯁ 11ꯗ ꯁꯥꯇ꯭ꯔ ꯑꯃ ꯌꯥꯎꯕ꯭ꯔꯣ, ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ? ꯌꯥꯎꯏ, ꯀꯩꯗꯧꯔꯦ? ꯃꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯈꯪꯕ ꯄꯥꯝꯃꯤ꯫ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯗꯣꯏꯅꯣ ꯖꯨꯂꯤ? ꯊꯣꯏꯕ ꯍꯥꯏꯔꯤꯗꯨꯒꯤ ꯃꯆꯦ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯧꯄꯥꯁꯦ ꯄꯨꯔꯦꯟ ꯍꯣꯏꯗ ꯂꯩ ꯍꯥꯏꯕꯒꯤ ꯑꯩ ꯄꯥꯎ ꯑꯃ ꯇꯥꯏ꯫ ꯄꯨꯔꯦꯟ ꯄꯜꯂꯛꯄꯗꯨꯗ ꯍꯦꯝꯕꯗꯣ ꯇꯤꯡ ꯂꯥꯎꯏ, ꯃꯌꯥ ꯆꯨꯛꯅ꯫ ꯃꯥꯅꯅꯤ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯕꯨꯁꯨ ꯀꯥꯏꯍꯟꯕ꯫ ꯃꯔꯨꯞ ꯑꯣꯏꯔꯒꯁꯨ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯍꯥꯏꯗꯤ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯍꯦꯝꯕ? ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯜꯂꯨ꯫ ꯍꯦꯝꯕꯅ ꯊꯣꯏꯕ ꯑꯃꯁꯨꯡ ꯂꯤꯛꯂꯥꯏꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯖꯨꯂꯤꯗ ꯂꯤꯔꯒ ꯈꯪꯍꯜꯂꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯖꯨꯂꯤꯅ ꯂꯤꯛꯂꯥꯏꯕꯨ ꯌꯦꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯤꯗꯅ ꯄꯨꯔꯦꯟꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯥꯊꯩꯔꯤꯕ, ꯑꯩꯒꯤ ꯋꯥꯡꯕ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕꯁꯤꯗꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯈꯨꯡꯒꯪ ꯅꯨꯄꯤ ꯃꯥꯒꯨꯝꯕꯅꯁꯨ ꯐꯩ ꯖꯨꯂꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯈꯤ꯫ ꯉꯥꯏꯈꯣ, ꯏꯕꯥꯅꯤ ꯋꯥ ꯑꯃ ꯌꯥꯅꯈꯤꯁꯤ꯫ ꯀꯔꯤ ꯋꯥ? ꯂꯤꯛꯂꯥꯏꯗꯤ ꯑꯩ ꯈꯛꯀꯤꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯤꯛꯂꯥꯏꯕꯨ ꯅꯪꯅꯁꯨ ꯈꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯌꯦꯛꯅꯕꯅ ꯄꯨꯔꯦꯟ, ꯅꯪꯒꯤ ꯌꯦꯛꯅꯕꯅ ꯂꯤꯛꯂꯥꯏ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯔꯦꯟ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯂꯤꯛꯂꯥꯏ꯫ ꯄꯨꯔꯦꯟꯕꯨ ꯁꯣꯛꯍꯟꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯂꯤꯛꯂꯥꯏꯗ ꯅꯪꯅ ꯁꯣꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯄꯨꯔꯦꯟꯗꯣ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ, ꯌꯥꯝꯅ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯆꯦꯛꯁꯤꯜꯂꯨ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯔꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯕ ꯃꯤꯗꯤ ꯄꯥꯛ ꯃꯨꯟꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯃꯨꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯔꯦꯟ ꯃꯥꯌꯣꯛꯅꯒꯅꯤ, ꯑꯩꯅ ꯂꯤꯛꯂꯥꯏꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯔꯦꯟ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯃꯦꯟꯁꯨ ꯄꯨꯔꯦꯟꯅꯤ, ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯇꯧꯁꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ꯫ ꯖꯨꯂꯤꯅ ꯆꯠꯈꯤꯕꯒ ꯍꯦꯝꯕ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯊꯕꯛꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯏꯅ ꯊꯣꯛꯂꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫